Malemgi shinmee singi numit May Day gi thauram Manipur yauna malemgi mafum khudingda ngarang pak sana pangthoknakre. Taranipan suba amasung taramapan suba sahi sada America da Industrial Revolution lakhibaga loinana factory system sanaraki amasung pothok hena puthoknabagi hidanabada shinmee singbu nonganbadagi numit taba phawba thabak sonba haibasi sanabi ama oirami. Matang asidani thabaki polumna khangba ngamjadraba shinmee singna thabak subagi matam nongmoda pung 9 dang ohenbiyu haina ihau kaya sangsinnarakhiba. Ihau asigi ahanba khutmakhiba shinmee singdi Philadelphia gi shinmee singni. Makhoigi apunba loop Mechanics Union of Philadelphia haibasi malemgi khwaidagi ahanba trade union ni haiba yai. Loop asigi shinmee singna ahanba oina kumja lising ama sanipan kuntareta leingak amasung makhoigi manager singda nongmada pung 9 dang thabak sonbinaba demand taksinduna strike tawki. Mamaidadi shinmee singi strike asi 8 hours work, 8 hours recreation amasung 8 hours rest haibasina slogan oiduna malem pumbagi ihau oiraki. Kumza lising ama sanipan humbudra tareta America gi railway amasung yot ki factory gi shinmee lising na makhoigi company amasung corporation singi mayokta akanba strike satharaki. Ihau asi leingakna lami sizinaduna imu naimu tahalaga namthakrabasu shinmee singna khunaida oiriba makhoigi sothauraba phibam adubudi masak khangjaba ngamki. Loinana ihau aduda thawaina pontha pikraba shinmee singdugi ina tungda satharakiba makhoigi ihau singi yakairol oiki. Kumza lising ama sanipan humudra mathoida London da linkhatkiba First International Koba shinmee singi loop adu mutkraba matungda kumza lising ama sanipan marifu mapanda Second International Koba shinmee singi loop amamuk semduna Paris da mifam pangthoki amasung sahi amagi ahanba mebu shinmee singi hak nongmoda pung 9 thabak suba haibasi tangadaba numit ni haina khaktuna thamki. Shinmee singi ihau asi sangsillaktringaida America da koilagi khoni mapu singna shinmee singbu kihanabagidamak hanana shinmee lusingba tara hadkhrabani. Adubu shinmee singi hak tanbagi ihaudi matungdana hena kankhalakhi. Kumza lising masanipan marifu tarukta Knights of Labor Koba shinmee singi loop asina May First Strike haiba slogan asigi makhada akanba khongjang sangsinba haurakhi. Strike asi Chicago gi Haymarket Square da khwaidagi sathiba saklon lawki. Chicago gi shinmee singna makhoigi strike mai pakna saksilappada senjau paiba factory mapu singamadi state force ki apunba mangamna namfugi pambaina namthanaba honarakhi. Asumna satharakpa thabagi thausil oina May 3 da police na shinmee taruk hatkhi atai kaya amabuna asok apananganki. Haymarket Square da meeting ama May 3 da pangthoklingaida police na amuk hana bomb na singba langsenduna shinmee singda attack tawrakhi. Khoisau naraba shinmee singa khut thoknakiba Haymarket Square gi lanfam aduda policemen taret shinmee mari sikhi. Thodok adugi matung tarakpada police na shinmee lusingba mari thauri yanduna harkhibada natana Chicago gi shinmee lusingba ayamba jail da thamjinki. Kumza lising ama sanipan marifu mapan gi July 13 da Fall of Bastille gi sama suba ningsing kumon Paris da pangthokhibada leiba kayadagi proletarian movement ki lusingba sing pulakhi amasung sahi 15 gi mamangda makhoigi lamyanba Karl Marx na yalamba paring aduda shinmee singi international organization ama semnaba warep lawki. Paris mifam asigi matungdagidi sahi khudingi May amabu shinmee singi hak tanbagi numit oina launarakhi amadi malemgi ihau ama oikhi. Nungairibadi America masamaki shinmee singdagi yakairol salktuna malemgi ihau oikraba May degi senglaba ihaubu America masamangna amuk hana muthanaba honarkhibaduni. Madugi maramdi America di senjau paiba singna khulingba capitalist leibakni shinmee singi ihaubu America leingangna communist movement ni haina lawki. Maramaduna senjau paiba singi leingakta communism mara tasilakadra haina America leingangna kiman khibana ahanbada sahi khudingi September gi ahanba ningthaukababu Labor Day haina pangthoknaba thorangki. Madudagi amukna May Day bu Child Health Day haina maming onthoknaba honakhi. Adubu pumnamak miyamna yakhide. May Day gi nungi wakhalon adudi America gi lehauda matam supagi oina subsil hauki. Asumna malemgi mafam kayada May gi ahanba numit po shinmee singi senglaba numit oina launaraktuna sangsilakiba ihau kayadagi leiba kayada shinmee singna thabak subagi matam nongmoda pung 9 dagi hendaba ana ayeki tengbang piba siba nabada matik saba compensation pibana singba shinmee singi yaipa thorangi lo kaya sanaba haurakhi. Adubu Manipur gi oidadi ngasi su hiram sida mangam isan sandri. Manipurda miyoi kaya puna thabak suba yaba asoba sensang leitrabasu senjau paiba singna lamdam sigi shinmee singbu khusumalda natana makhoigi hakbu hiram khudingda matpiri.
Shinmee narak yaglakpa matamda makoibu sizinaribasingna ana layengi tengbang pibadi lairadana nongmagi kusumal phawba ningthina phanganbidi. Amaromda leingakna Shinmee kusumal henganhanba ana ayeki amadi makoigi masasingi lairik laisu tambagi tengbangna singba yaipa thaurang kharadi lokhalagli. Adubu peningaidi oidri. Shinmee phangpham thokpa mi ama oibagi ikai khumnaba amasung sauthokchaba adu khunai asina hojiksu piba ngamdri. Shinmee kaya lenga ke security personnel amasung sakhangdaba khulai paibasingi khutta awaba kaya leptana mayoknari. Leiba khunai amagi leifam thokpa usal singi manungda Shinmee asisu khwaidagi maruoiba usal amani. Leibak amada sajau paibasingdi leitaba yai. Leibak adubu hingaliba Shinmee di leitaba yate. Adubu aikoigi lamdam asidadi leingak pathap amasung leisemlon asina khunai sida asoba phida phangadaba Shinmee asibu ngasisu hanthaba thakta atonba phibamda thamli. Amaromda Shinmee nasu apunba lising amagi makhada makoigi phangpham thokpa haksing phangnaba masana tanjabagi mahuta wafam asi political party kharagi mikhalgi propaganda oibugum tauri. Pumnamak asi koknaba leingak amasung Shinmee punna wakhal taminabaga loinana khusamnana thabak tominaba sangi. Masibu thabakta onthokpa ngamlabadi May degi thorom pangthokpagi wahanthok khara makhaidi leigani.